ꯅ꯭ꯌꯨꯁꯄꯦꯄꯔ ꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏ ꯑꯗꯨ ꯄꯥꯕꯒ ꯇꯥꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯥꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯆꯍꯤ 22ꯇ ꯐꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯪꯉꯛꯄꯁꯨ ꯎꯍꯧꯗꯦ ꯑꯃꯗꯤ ꯊꯣꯛꯈꯤꯕꯁꯨ ꯎꯍꯧꯗꯦ꯫ ꯋꯥꯍꯩ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯕꯣꯕꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯅꯤꯡꯊꯦꯝꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯕꯣꯕꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯆꯤꯛꯄ ꯑꯃꯗꯤ ꯑꯃꯝꯕ ꯑꯍꯤꯡ ꯑꯃꯒꯤꯅꯤ꯫ ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯛꯂꯝꯃꯤ ꯍꯥꯏꯕꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯐꯥꯎ ꯐꯖꯅ ꯇꯥꯔꯝꯗꯦ꯫ ꯅꯨꯄꯥ ꯃꯆꯥ ꯃꯔꯤꯈꯛ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯜꯂꯒ ꯍꯥꯏꯔꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯕꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁ, ꯖꯤꯇꯦꯟ ꯑꯃꯗꯤ ꯕꯕ꯭ꯂꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯕꯥꯏꯛ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯍꯦꯛ ꯐꯝꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯨꯅ ꯊꯧꯑꯣ, ꯃꯣꯏꯅ ꯑꯩ ꯐꯥꯈꯤꯕ ꯇꯥꯔꯦ, ꯒꯥꯔꯤꯗꯣ ꯊꯨꯅ ꯊꯧꯑꯣ"꯫ ꯕꯣꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯔꯕꯨꯗꯤ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯕꯣꯕꯤꯅ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜꯗꯒꯤ ꯃꯁꯛꯁꯨ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥꯒꯤ ꯐꯤꯖꯣꯜꯗ ꯀꯦꯔꯗꯨꯅ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯕꯣꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯑꯩꯕꯨ ꯃꯃꯥꯡꯗ ꯂꯩꯕ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯒꯦꯔꯥ"꯫ ꯕꯣꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯃꯗꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗ ꯐꯥꯎꯔꯛꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯉꯣꯟꯗ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ, "ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯕꯤ ꯀꯧꯏ. ꯑꯩ ꯌꯨꯝꯗꯒꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯄ꯭ꯂꯥꯟꯗꯣ ꯑꯩꯅꯗꯤ ꯐꯖꯅ ꯁꯦꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯗꯣ ꯂꯣꯏꯅ ꯀꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯔꯤꯕꯅꯤ. ꯀꯔꯝꯅ ꯑꯩꯅ ꯅꯪꯒꯤ ꯂꯃꯟꯁꯦ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯇ ꯅꯠꯇꯅ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯔꯤꯂꯦꯛꯁ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯤꯔꯝꯕ ꯑꯗꯨꯁꯨ ꯈꯔ ꯐꯔꯝꯃꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯅꯪꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯊꯧ ꯅꯠꯇ꯭ꯔꯣ? ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ"꯫ ꯕꯣꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯤ ꯃꯊꯃꯣꯏꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯕꯣꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯣꯕꯤꯅ ꯈꯜꯂꯝꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯈꯜꯂꯝꯂꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯒꯦꯁ ꯍꯥꯎꯁ ꯑꯗꯨ ꯌꯧꯕꯒ ꯁꯅꯥꯕꯤꯅ ꯕꯣꯕꯤꯒꯤ ꯁꯒꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯈꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯦꯁꯠ ꯍꯥꯎꯁ ꯑꯗꯨ ꯌꯧꯕꯒ ꯕꯣꯕꯤꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯒꯦꯁꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯈꯥꯝꯕꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯐꯥꯎꯔꯣꯏ, ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯒꯦꯁꯠ ꯍꯥꯎꯁ ꯑꯗꯨ ꯊꯪꯅ ꯆꯪꯂꯝꯃꯤ꯫ ꯕꯣꯕꯤꯁꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯄꯒꯤ ꯄꯥꯏꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯉꯪꯕ ꯍꯧꯔꯝꯃꯤ꯫ ꯕꯣꯕꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯅꯪ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯈꯤꯁꯤ"꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯊꯃꯣꯏ ꯄꯤꯈ꯭ꯔꯕ ꯕꯣꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤ ꯇꯧꯔꯨꯒꯅꯤ? ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯒꯦꯁꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯐꯝꯂꯝꯃꯤ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯆꯍꯤ 22ꯇ ꯐꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ M.Com.ꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯂꯝꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯏꯒ ꯈꯪꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯥꯖꯗꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯣꯏꯔꯝꯃꯤ꯫
nupi adugi wahi adu tabada bobi gi thamoinungda nupi adugi wari adu film amagi wari ga chap manabra haidona khalami nupi adugi wari adugi aroiba adusu Bollywood film gi loisilakpa adugumna taurami wari aduda nupi amana mahaki nungsinaba bu phangnabagidamakta mayumdagi chenduna chatlami amadi makhoi ani lohangami Bollywood ki ayamba film da nupi aduna mahaki nungsinaba aduga phangnanaba haiduna mayumdagi chenduna budi laklami adubu lambida phangnaba nupa amaga nungsinaduna phangnakiba kayamasu yawi Bobina mase pumnamasi khalladuna nokpe tauraduna phamduna lerami adubu bobi gi thamoinungda nungaitaba madi phaurami Mahaki thamoinungda kariguma chingnaba madi lerami Bobina nupi machadu icham chamba nupi machara natraga mangonda sanaribra haibadu khanfam ama khanglamde wari sana sanaduna makhoi ani pung ama karabna hoke haibadu khangaude adubu borgi mawa mapaudi amata taramde sanabi nai khangkhongutana oh aigi makeup se loina kokpa tare hakchang se humangna punglub luppe madogi nupadusu hojibak laktre se uraba nangi mingdi kadi kawi lao manungda changaga phamusi esi makhada phamadi sabase khara phagadaba male nupi adugi wahi adu tabada bobina mathumoinungda mingsu khangde aduga manungda changusi hairisibu oroiga doriba nupado masi nupi se kidana laktaba oiramgani haiduna khalami makhoi ani guest house adugi manungda changlami guest house adugi manungda hek changbaga makhoina guest house adugi reception da phamlam leba nupadu tumduna leiba urami kaidawbagi su tumoidoino matamadu ahingi pong ani muktarami bobina nupa adubu hogdoke haiduna hek tawbada sanabina makholadu tablapna hogdonu ai maningda lao haiduna hairaklami makhoi ani guest house adugi third floor da siri dagi kakhatlami siri aduda chatna sanabina sumna hairaklami mase guest house asigi room number 307 se aiga aigi nupagi ga unafamne guest house aduda sanabi amadi mahaki nupadu yamna toina laklami guest house adugi room number 307 adu permanent makhoi gi book tawduna thamlami Bobina room adugi manungda hek changbaga mathamoida khara kithup kirum tawba ama phawraklami Mahak pukanaguma mana nuksit changba ngamdaba tingi box amada phajinduna thamkibagum malami Mahaki thamoi aduda karigumba ipa pakatba ama phawraklami amadi ikhang khangaudana kwak mayam amana khongbagi makhol ama taraklami guest house adugi mapanda kunduna leramba hui mayam adusu yamna kana khongba hawraklami Bobi room adugi manungda koying yengduna room adubu yengduna lerami Mahaki khanao adu kangba hawraklami Mahaki hakchang adu atoki matikta solami haibada Mahaki hakchang dagi I pumnamak chingthokiba malami matang aduda sanabi phabung aduda longkhak longna hiptuna lerami madobada bobi yu ngaurambadu khara halaklami bobi mi mangana thakdaba yu adu mathanta thaktuna laklambani adubu sanabi gi matawadu obada yu ngaubaga loida farami Mahak phabung adugi manakta tharamba chiara magi manakta changtuna chiara aduda phamlami adubu chiara adugi maningdagi yu thakadro haiduna khonjel ama laklami khonjel adu tabada bonina maning le thoklage englami adubu chiara adugi hek maningda sanabi yu botol ama paiduna leptuna lerami adubu bonina mamai le thoktuna yenglakpada mahaki mamangda thariba phabung aduda sanabi nokfe tawduna mangonda yengduna noktuna hiptuna lerami madobada boni masa matanda kupagna thajindarami amadi mamaida ising khara khikjalami ikhang khaudana room adugi manungda thogliba thongdoksing adu slow motion da chatpa huraklami bonina ising marikadu mahaki mamai tamna tapna lakpa urami mahakna mahonda thogliba thongdoksing asi karino haibadu khanfam ama khanglamde bonina ising adu mahaki mamai aduda amuka khikjalami adubu ising aduna mahaki mamai de hek chongbaga boni yamna kana lauraklami Mahaki mamai adu tapna chakpa hawraklami amadi mamai adudagi isu chentaraklami adubu yamna ngakpadi room adugi laimai aduda karimata taba uramde Mahakna namankidra maning leithoktuna yenglami Mahaki maningda sanabi leptuna lerami Mahaki mamangda Mahaki maningda ka adugi maike mari ka adugi kajin pomnamakta sanabi leptuna leramba ukhi Bobina yamna kanna launa mahonarami adubu makoladu thu haibu yaramde Mahakna masadu lengnanaba haiduna yamna kanna honarami
ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯁꯅꯥꯕꯤ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯕꯣꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯈꯣꯡꯗ ꯁꯤꯗꯝꯂꯤꯕ ꯄꯥꯌꯦꯜ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯁꯅꯥꯕꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯃꯦꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯈꯨꯖꯤꯡ ꯑꯗꯨ ꯕꯣꯕꯤꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯏꯐꯦꯠ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯕꯣꯕꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯤꯕ ꯑꯅꯥꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯕꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯉꯧꯁꯣꯛ ꯉꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯅꯥꯕꯤꯅ ꯕꯣꯕꯤꯕꯨ ꯃꯥꯂꯪꯗ ꯂꯪꯈꯠꯂꯝꯃꯤ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯃꯃꯤꯠꯇꯒꯤ ꯏ ꯆꯦꯟꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯅꯥꯕ ꯈꯥꯡꯗꯨꯅ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯕꯣꯕꯤ ꯂꯥꯎꯒꯦ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎ ꯌꯥꯎꯔꯝꯗꯦ꯫ ꯔꯨꯝ ꯑꯗꯨꯒꯤ ꯄꯔꯗꯥꯁꯤꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯔꯨꯝ ꯑꯗꯨꯗ ꯌꯥꯜꯂꯝꯂꯤꯕ ꯐꯦꯟ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯣꯕꯤ ꯃꯥꯂꯪꯗꯒꯤ ꯂꯩꯃꯥꯏꯗ ꯊꯔꯝ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯕꯣꯕꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯣꯡꯉꯥꯜꯂꯝꯃꯤ꯫ ꯔꯨꯝ ꯅꯝꯕꯔ 307ꯗꯒꯤ ꯊꯣꯡꯅꯥꯎ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯕꯗꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨ ꯈꯪꯍꯧ ꯍꯧꯒꯠꯂꯛꯈꯤ꯫ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯔꯨꯝ ꯅꯝꯕꯔ 307ꯗꯒꯤ ꯇꯥꯕꯗꯨꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯝꯕ ꯀꯥꯟꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯅ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯧꯅ ꯄꯣꯁꯇꯤꯡ ꯂꯥꯛꯇꯨꯅ ꯂꯥꯛꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯔꯨꯝ ꯅꯝꯕꯔ 307 ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯔꯨꯝ ꯅꯝꯕꯔ 307 ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯕꯣꯕꯤꯒꯤ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯕꯣꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯍꯥꯊꯤꯅ ꯍꯥꯠꯂꯝꯃꯤ ꯍꯥꯏꯕꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯕꯣꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯔꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯑꯣꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎ ꯎꯔꯝꯗ꯭ꯔꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯍꯋꯜꯗꯥꯔ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯃꯗꯤ ꯍꯋꯜꯗꯥꯔ ꯑꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔ 307 ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯍꯋꯜꯗꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤꯗꯒꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯒꯦꯁ ꯍꯥꯎꯁ ꯑꯁꯤꯒꯤ ꯔꯨꯝ ꯅꯝꯕꯔ 307ꯗ ꯁꯅꯥꯕꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯅꯥꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔ 307 ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯍꯋꯜꯗꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯕꯤꯕꯨ ꯔꯦꯞ ꯇꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯅꯥꯕꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯃꯝ ꯍꯥꯠꯇꯨꯅ ꯄꯨꯂꯤꯁꯇ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯋꯜꯗꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯝꯕꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯩꯅꯥꯒꯤ ꯐꯤꯖꯣꯜꯗ ꯂꯤꯞ ꯅꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯦꯁ ꯍꯥꯎꯁꯇ ꯆꯠꯂꯨꯁꯤ ꯍꯥꯏꯔꯕꯗꯤ ꯁꯨꯡꯆꯠ ꯆꯠꯄꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯐꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫